Commercial LPG cylinder gi mamal lupa lising amagi changda hengat kre. Iran amasung US Israel gi marakta thokliba conflict asina maram oiraduna malangi wafam kaya marumda sakthong gas amasung petroleum products gi mamal sathina wangkalakre. Masugi saitheng ahan boina utladuna India commercial LPG gi mamal cylinder ama refill tawbada lupa chamapan marfu tara humdoi hengat kre. Anubo mamal asi Manipur gi oina lupa lising ahum chawani fu manga yokre. Domestic LPG cylinder gi mamal de hausik fawa ahong balaite hargasu KG mangagi LPG cylinder connection pibada lupa lising amaga chanipan marfu yokre. Aduga refill tawbadana lupa chamapan kuntra taruk yokre. Aviation turbine fuel gi mamal India da yamna wangkat kre. Hana piramba turbine fuel gi mamal dagi kiloliter amada lupa humpu tara taruka paisa yangkai manga hengat aga lupa lising amaga chamnga tara mathoiga paisa marfu taruk yokre. Masina India dagi atopa mapalaibak singda paiba flight singi ticket mamal chada manga gi mathakta hengat lagani. Adumakpo domestic flight singi oina di hausik fawbagi oina mamal hengatri.